ꯑꯍꯥꯟꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯕꯤꯁꯤ꯫ ꯃꯩꯇꯩꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯃꯔꯛꯇꯒꯤ ꯈꯦꯝꯆꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤ ꯑꯥꯏꯗꯤꯄꯤꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯡ 3 ꯈꯛꯇꯃꯛ ꯈꯪꯅꯁꯤ, ꯃꯇꯝꯗꯨꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯃꯄꯨꯡ ꯐꯥꯅ ꯈꯟꯅꯒꯅꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ꯫ ꯀꯣꯔꯀꯣꯝꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯃꯅꯨꯡ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯁꯤ꯫ ꯃꯩꯇꯩꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯃꯔꯛꯇꯒꯤ ꯈꯦꯝꯆꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤ ꯑꯥꯏꯗꯤꯄꯤꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯏꯪ 2023 ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝꯅꯥꯟ ꯈꯦꯝꯆꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯤꯇꯥꯟ ꯁꯤꯔꯥꯈꯣꯡꯗ ꯆꯠꯂꯒ ꯀꯨꯀꯤ ꯑꯥꯏꯗꯤꯄꯤꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯍꯨꯠ ꯑꯃꯁꯨꯡ RDNPRꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯅ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯝꯖꯣꯡ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡ ꯂꯤꯇꯥꯟ ꯁꯤꯔꯥꯈꯣꯡ ꯆꯔꯆꯇ ꯍꯥꯡꯗꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯥꯏꯗꯤꯄꯤꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ MLA ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃꯁꯨꯡ ꯐꯨꯟꯌꯥꯔ ꯑꯦꯁꯤꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯍꯣꯀꯤꯞꯁꯟ A. ꯁꯤꯝꯔꯦ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ BJPꯒꯤ ꯊꯧꯄꯨꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯉꯁꯤ ꯂꯤꯇꯥꯟ ꯁꯤꯔꯥꯈꯣꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯀꯨꯀꯤ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯍꯤ 2 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯕ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯔꯒ ꯃꯍꯧꯁꯥꯒꯨꯝ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯅꯤꯡꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯈꯦꯝꯆꯥꯟꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯨꯛꯅꯕ ꯈꯠꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯇꯕ ꯅꯠꯇꯦ, ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤꯕ ꯃꯨꯛꯅꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯪꯅꯕ ꯌꯥꯗꯕꯅ, ꯎꯅꯕ ꯌꯥꯗꯅ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯟꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯅꯨꯡꯁꯤꯅ ꯄꯝꯕꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯑꯁꯤꯅ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯅ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯤꯡ ꯇꯝ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯁꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯣꯏꯅꯈꯤꯕ ꯂꯥꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯁ. ꯕꯣꯛꯖꯥꯡ ꯚꯤꯂꯦꯖꯇꯒꯤ ꯅꯦꯝꯄꯨ ꯈꯣꯡꯁꯥꯏ ꯀꯧꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯒ ꯂꯥꯛꯂꯤ, ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯐꯨꯡꯌꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯍꯣꯡꯄꯤꯁꯟ A. ꯁꯤꯝꯔꯦꯅ ꯍꯥꯏ, ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯪꯁꯤꯟꯁꯤ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯧꯕ ꯑꯃ ꯅꯥꯏꯗ꯭ꯔꯒꯗꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯈꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯅꯛꯁꯤꯜꯂꯛꯄꯒꯤ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯣꯡꯄꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯤꯇꯥꯟ ꯁꯤꯔꯥꯈꯣꯡꯗ ꯊꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯀꯥꯝꯖꯣꯡ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ BJPꯒꯤ ꯃꯟꯗꯜꯒꯤ ꯅꯨꯄꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯥꯟꯅꯒꯤ ADCꯒꯤ ꯆꯤꯌꯔꯃꯦꯟ ꯇꯥꯡꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯃꯥꯔꯛ ꯂꯨꯏꯊꯨꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯁꯠ ꯀꯨꯀꯤ ꯚꯤꯂꯦꯖꯇꯁꯨ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯔꯝꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯡ 3 ꯈꯛꯇꯃꯛ ꯈꯪꯅꯁꯤ, ꯃꯇꯝꯗꯨꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯃꯄꯨꯡ ꯐꯥꯅ ꯈꯟꯅꯒꯅꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ꯫ ꯕꯟꯗꯦ ꯃꯥꯇꯔꯝ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯡ 10 ꯀꯥꯏꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯡ 3 ꯈꯛꯇꯃꯛ ꯈꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯍꯧꯗꯣꯛ ꯄꯤꯔꯗꯨꯅ ꯕꯟꯗꯦ ꯃꯥꯇꯔꯝ ꯆꯍꯤ 150 ꯁꯨꯔꯛꯄꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ,
लेबाक असिदा हौजिक नहासिंग थबक फंगदबा दिल्ली की नुक्सित सेंगदबा सिविल एविएशन की क्राइसिस अमसुंग मणिपुर की अवाबा मसक की इशू कया अमा मांग तादुना लेरी हौजिकसु अखोइना डिमांड तौरी मदुदी कना अमतना थवoi बिद्रबा मणिपुर की मतंगदा पुम अहुम मंगा फावबत खनसी लेबाक असिदा थेंगनरिबा असेंग इशूसिंग असि नाथैरगा थमलगा बंदे मातरम सकप असि बु लेबाक निंगबा कौगद्रा हाइना डॉक्टर बिमोल अकोइजम फोंदोकी मांगना हाइकी इसेइसिना लेबाक निंखा तंबगी इहौद अचौबा थौदांग अमा लौरकपबु इकाई खुमनबु उलि चपचाबा इकाई खुमनबु उत्फम थोई मरमदी इसेइसिना मरैबाक निंगबा लिसिंग क्याना मथ्वाई पामुबा तौदना थवाई कथोकी बिमोल अकोइजम हाइकी बंदे मातरम हारिबा इसेइसिगी मतांगना बीजेपी ना गवर्नमेंट खेतनबा खन्नबा पामलिबा असि वेस्ट बेंगल की मिखन नक्सिलकलबा असिगिदमकनी हाइबसि खंगे मसिनतना लेबाक की इशई असिगिदमक हाउस द अचौबा मतम कायथोक्तुना खननबा असि धर्म कल्चर ग मरी लेनबा जर्मन की मतौगुम कांगलुप अमा सागनबा होनबनी हाइबल लोई हिरम असिगी मतांग द प्राइम मिनिस्टर अमसुंग लुचिंगबा कियाना ngang वंगांग द मयेक सेंग ताकलिबनी महागना हाइकी बंदे मातरम द पल्लिबा भारत माता हाइबो हाइ असि बंगा माता हाइगदबनी मसी 1905 द रविंद्रनाथ टैगोर ने बेंगल पार्टीशन की मतम सीजन नखरब वहाई अमनी मसिना लेबाक निंगबगी वखल अमा सागलिबसु नेशनल लेवल की वाफम अदुदी नते बेंगल की फ्रीडम अदु ताकुने असिगुम्बा वहाई असे मानब मणिपुर की ओइनसु इन 1930 द मणिपुर की इसे पुथोकसै मसी खक्त नतन तोंगान तोंगान स्टेट क्या के इसेसु मसागे मरमदम सैथाब इसे कया अमा लेखि लेबाक असिदा हौजिक चांगदमनरिबा वखल अनि लै वखलोन अमना इंडियन नेशनल कांग्रेस अमसुंग अतोपा अमना भारतीय जनता पार्टी धर्म द युमफम ओइरगा लेबाक असिबु नुंगसिबा साबा असि बीजेपी की चपचाबा मतौनी मसिगी चपचाबा प्रमाण हाइरगा दि लेबाक असिगी पासपोर्ट की मचु फावबा प्राइम मिनिस्टर ना लेपखिबा अदुदनी हाइखी बिमोल अकोइजम ना फोंदोखी बिमोल अकोइजम ना हाइखी भारत माता हाइबसि करिसु नते नंग अमदी ऐनी लेबाक असिगी मी मिलियन कियाना पुन्ना माई पाकपा अदुबनी भारत माता हाइबा हाइरिबा असि मसिगी अपुनबा मसंग लेबाक असि सेमलिबनी हाउस असिदा अमत्ता ओइना सरुक यारिरिबनी लेबाक असिगी लाइनिंग अमदी खेतनबा लोन ngang मी मिलियन कियाना पुलगा कॉन्स्टिट्यूएंसी दा थाजबा थमलगा लेबाक असि सेमलिबनी लेबाक असिगी कॉन्स्टिट्यूएंसी दा लेबाक असिगी मियाम अचुंबा वायल निंगतंबा थोंग मानबा अमसुंग अपुनबगी मसक पीगदबनी हाइरी अदुबु इंडिया ना मनिंग तंब चही हुमद्रागा मंगा सुरबा फावबा लेबाक असिगी हिस्ट्री की लाइक दा अवांग नोंगपो की हिस्ट्री याहंद्रिबा असिना करमना मरेबाक नुंगसिबगी वाखलोन सागतपा यागदौरिबनो लेबाक असिदा लेरिबा मुस्लिम दलित अमसुंग माइनॉरिटी कांगलुप सिंगी नाथैदुना थमननबा होटनरिबा असि करमना बंदे मातरमगे असेंगबा वाहनथोक पीबा ngamgadौरिबनो हाइना कांग्रेस की एमपी असिना हाउस दा थमकी अना थौना फन हाइरी मदुदी मणिपुर की मतंग द पुम अहुम खक्तम खननबा मतम पियु मतम अदुदा बंदे मातरम के असेंगबा वाहन थोक अदु चप चाना खंगनी हाइना डॉक्टर अंगोमचा बिमोल अकोइजम मखौ पोंग फोंदोखी अमरोमदसु कोरकोम ने इंडिया के प्रेसिडेंट मणिपुर खोंगचत मनुंग टोटल शटडाउन लाउथोकरे इंडिया के प्रेसिडेंट द्रौपदी मुर्मू था सिगी तरामा थोइदा नुमिनिनी की खोंगचत मणिपुर दा लाखनी हारिबा खोंगचत असिबु लालौलुप सिंगी अपुनबा लुप अमा ओइदिबा कोरकोम ना अथिंगबगा लोइनाना महाकी खोंगचत मनुंग टोटल शटडाउन लाउथोकरे कोरकोम की पब्लिसिटी सेक्रेटरी ना थादोरक चेरोल अमगी मतुंगना प्रेसिडेंट द्रौपदी मुर्मू ना लाखदब दिसंबर 13 की अयुक पुंग अमदगी हौरगा महाकना लेरिबा मतम फावबा मणिपुर कंगलेपाक पुंबा टोटल शटडाउन लाउथोकले थिंगबा असिना अना लायंग मेहौलांगपोक इसिंग अमसुंग असि अनागे थबक थौरम सिंगददी कोनसिलोय हाइरी चेरोल असिन हाइ था असिगे 13 दा लोय मपु पुरेन इंडिया के प्रेसिडेंट द्रौपदी मुर्मू ना मणिपुर कंगलेपाक लाक्तुन था असिगे 12 दा पांगथोकदरबा नुपी लानगे थौरम सरुक यागदौरे हाइरिबा खोंगचत असी लमदम असिदा इंग तप चाउखतप पुरकनब नते महाकी थौसिल अमसुंग प्रॉक्सी वार कांगलुप मसेल नुंसिनहंदुना कांगखोंग चाइरबा लमदम असिबु हेना फिबम सोखंदुना मखोइगी लोइलम मरा चेतननब मरौ लेब खोंगचतनि मरम अदुना द्रौपदी मुर्मू की खोंगचत असी कंगलेपाक असिदा
condemn tawduna boycott tawre September 10 ga humdoida o Mongol gi masak oiraba loi mapu India gi Prime Minister Narendra Modi na Manipur kanglai pak ta laklambadu higaiwa tawbagi mahi kyam phanglabagi yengba laklabani India lengang maru oina Gujarat macha Narendra Modi amasung Amit Shah ani gi thausil Manipur kanglai pak asida maran suklai lejidaba micham chahum rongi mayada hatok pikre micham lising kaya amana masa masa gi poknafam lamdam makada masa gi mayum lejaba phangdriba lambi lamjau lamang tumhang yairek fam oihelle yumthong khuding changdun chakni finiduna saidangba refugee ama oina punsi lelal hairi Cherol asina hai hojik na India gi loi mapu puren oiribi president masamak laktuna achauba achakpa mai asi kanglup amasung political gi thau haijan gadawri bra hangladuna Cherol asin hai Manipur kanglai pa ke apun saktam masi India na kaidawnung da pamde Manipur kanglai pa ki miyam pun khidana ba furup ki mingda lining gi mingda singchep thabata natna asoiba mafamda matam gi thum thakchil laduna thamli asumna India na Manipur kanglai pak thugaina bu honna ba si penda duna India masana atamna na Manipur kanglai pak muthatna ba honari ba asigi saruk ama oina mamangai da puya mai thakiba adugumna golapati da India gi lanminam basta Manipur kanglai pak thaba wahi muthat halli furup amasung lining gi mingda Manipur kanglai pak ki laingak administrative unit khaidokna ba honari aduga afaba saduna India gi president senglaba nupi lal gi thoram saruk yagani haiduna lakli Haukibar 1904 amasung 1939 da Manipur kanglai pak ki ima singa loi mapu British ki mayok ta thengna ki nupi lan animak lamdam sigi laimai dagi loilam marung phuktuna idam da Manipur kanglai pak ta ning tambal lenga khunai linglibani lan animak ning tambagi ikhau langlaba ima singa mai pai lan animak malem gi oiba puwari da atangbani Manipur kanglai pak ta haukibu chai kya gi mangda pangthokliba nupilan ningsing thoram asida di loilam marung phuktattuna idai baki ningtam hanjinaba imasinga masagi hakchangdagi angang ba ikheng sintha duna amadi kaisum sangdagi awab khangduna changchinkiba ihau adubu ningsingbani adubu hantak loilam sandokpa India ki luchingba purian oiribi President Draupadi Murmu nupi lan gi thoramda saruk yagani hairiba ashengbadadi India gi president nupi lan mangthokpa lakpani haina korkomna lawi hairi maram aduna asigumba Manipur kanglai pak pu manghan takanaba luchingba India gi president Draupadi Murmu gi khongchat asi aikhoi gi miyam na sogatfam thokte kandem amasung boycott tokfam thoi iramda miyam humna sigumba aikhoi gi yeknaba oiriba loi mapu purian gi khongchat asi kandem amasung boycott tongminasi haiba wafam Cherol asin thamlakli Masini ngasi nongmagi maruba headline sing amade maruba pawsing tabire sing bo moka khuramjari amadi channel sibu nongsi biduna like share amadi subscribe toba kawbiga no haibuga loina namatang swaida tension jari